Hello, a very good evening. Welcome to Manu Utna. Manu Utna मैं पुनः बुतरा मुझे के. Well, मणिपुर की तोंगान crisis अकोई चाही मपुंग फार का दबा crisis की मनुंग जिला यम चाउन चाइटेंग पंग तोंगान कांगलुप की मियोई सिंह नेजिक लाइडी बसे. अदुना मरोइना कोई की from the last कोई की चाही decades क्या आगे दगे आबे दारे several decades क्या आगे मणिपुर की कोई प्रजा सिंह न ख्वाइड की है न चाइटेंग पंग का लाख पा अदुम बजगा से मणिपुर की कोई की तंगाई फदन नोमद सीजन दबा याद रबा अदुम domestic items सिंगने अदुना domestic items सिंगसे मरोइना कोई की मणिपुर की ओइना दे कोई की land transport सिने कोई की मणिपुर दा पोचाई पुसलक बता ख्वाइड की चाउन सिनरिबा अदुम route of कोई की transportation जे अदुना route of transportation की मतंग लाख मतम जिदा कोई की चिंगी सरुक अनि national highway अनि सी यामना मरोइबा अदुम area am खक ओइरे अदु लूरी बदे हाइरिबा national highways अनि इम्फाल जिरिबाम अमदी इम्फाल दिमापुर हाइरिबा लंबी अनि सिदा चाही लिसांग सिना हाइरिबा मफम सिदा तोंगान मफम अखोई की लाइबा मिलिटेंट्स मयाम खक अखोई की चिंगे हाईवे रोबरी न चिंबा तोंगान खुलाई पाइबा मियोय कयाम खकना मरोइना गाड़ी थौरगा चलिबा अखोई के ड्राइवर सिंह दा यामना का हेन चाइथेंग पीबजनी अदुना ड्राइवर सिंह दा थोखिबा थौदोक सिंह दा यामना नुआइतबा थौदोक सिंह अखोई की मिहात मिपुन मैम खक लाइगरे इवन तोंगान मखल की अखोई की रैंसम किडनैपिंग इवन अखोई की हक्सांग फाव थीब खंगदब मखै ngasi फाव अखोई की ड्राइवर डे हाइदना पालन तौदना हाइबा मियोय सिंगसी पुनमक की अखोई ngasi मणिपुर प्रजा में आमना पालन तौरगा लाकपनि चाही खुदिंग की जनवरी की तारीख 13 गा मनी से अदुना हजिक लाइव वाफम दे हाइरिबा नेशनल हाईवे की लंबी अनि असिदा ngasi फावबा मणिपुर की गवर्नमेंट एज वेल एज अखोई की सेंटर ना हाईवे सिंगदा करी मरम की दमकता अहेन सिक्योरिटी पीबीरगा ड्राइवर सिंगदा मतिक चाबा मखोई की सिक्योरिटी ओहेंदबगी मरम से करी मरम नो मसी तोंगानबा लाइरिबा चिंगी सरुक सिंगदा लाइरिबा लालहौबु सिंग अमदि चिंगी सरुक सिंगदा लाइरिबा मिलिटेंट्स खुलाई पाइबा सिंग से थवोइना मसी इंडिया गवर्नमेंट ना मखोई की टैक्सेस मयाम खक लखटनबी दमकता मखोइदा फ्री थादोबा हाइबा वाहंग सिसु अचो वाहंग मखक ओइरिबने अदुना शीघ्रबा मियोय सिंग नत्रगा मांगख्रबा मियोय सिंग नत्रगा फुबा चैबा अदुम मखल के एक्सटोर्शन अदुम मखल के मखोइदा तोंगान मखल की अवाना पीख्रबा मियोय सिंग के हजिक फावबा ngasi की वॉइसेस मयाम खक लाउदुना लैरिबने बट स्टिल गवर्नमेंट न तारी तवदबु ताब तारगजो हजिक मकी ओइनदी हाइबा मयाम सिगी ngasi फावबा मसिगी जुडिशियरी नत्रगा मखोइ की चप चाबा वाइल अमता फंगदरी अदुना क्राइम से चेनब मियोइसिंग फाब पुन मियाफम लेते मी हाटपा अमदी अखोई मिफा मिफुन की हाइबा सिंगजगी लोइनमक तोख्रबा मतुंगदसो तोंगान पोचै पुरक्प ट्रकसिंग फावबा मसी अखोई ट्रस्ट तौदना मसी मई थादोकबा अमदी लोखाद इंदबगी वाफम बौ लेरि अदुना हाइबा चिंगी सरुकसिंगदा मरोइना ड्राइवरसिंग अवाब थेंगनरिबा वैली की सरुकसिंगददी अखोई मरोइना अखोई लंबी थोंग क्या फत्तबगी अमदी चिंगी सरुकसिंगदजु लंबी थोंग फत्तबगी अचौब मायोंगरिगे मथक्सिदा सुगुंबा अखोई ड्राइवरसिंगदा यामना का हेनबा अवाना मयाम खक पीबसी मसी अखोई मणिपुर की स्टेट सब्जेक्ट नि एज वेल एज सेंटर की अचौब सब्जेक्ट नि अदु ममांगदा निंजंग याबसे हानि की डिफेंस मिनिस्टर ओइरंबा अखोई मतमदुगी डिफेंस मिनिस्टर से प्रणब मुखर्जी राइट प्रणब मुखर्जी ने जो हाइग्रबने मणिपुर की कोई चिंगी सरुक सिंगदा चटलिबा गाड़ी सिंग की सिक्योरिटी मसी अमदी प्रोवाइड तौवा लोइना मखोई बुंगाक्सन बायबसे मणिपुर की स्टेट चैप्टर की मणिपुर की सब्जेक्ट नि मणिपुर गवर्नमेंट ना लाइरिबा स्टेट फोर्स सिंग जे मतिक चान सिनर मदुंगा हाइबा सिंगी सरुक सिंगदा याम फदन ngaksen गदबने हाबने अदबु ngasi फावबो चिंगी सरुक सिंग ngaksen बे वाफम लेते बट स्टिल हजिकसु 288 सेंट्रल आर्म पुलिस फोर्स लाइरी अदु सिंगी सरुक सिंगदा हजिक मैते अमता फ्री मूवमेंट कोई चटपंगमदन लाइरी अदुना हाना ड्राइवर और मियोय सिंग हजिक अतोप जाति मयाम को सिलगा चिंगी सरुक सिंग गाड़ी थौरगा चली अदु बितारगदे हजिक मणिपुर की मोर देन 1000 पीपल्स गाड़ी थौरगा चलंबा मियोय सिंग से करी शिनफमदा करम लंबी द सेंडा लंबी तौरगा इमुंग मनुंग हिंगी नत्रगा खु मखोई की मसागी लिवलीहुड मतौ करम लाइरी हाइबसे अखोई की मणिपुर लेंगाक न खंगदबा याम अचौवा अखोई की एरिया खक ओइबनी अदुपु मखोई की सब्स्टिट्यूट मखोई की थबक थौरम अमता सिनोक्सिन तौबी वाफम लेते अदु लाइवल थीबदे हजिक मणिपुर प्रेसिडेंट रूल लेबा मणिपुर गवर्नर रूल लेबसने हजिक मणिपुर की करिगुंबा डेवलपमेंट की वाफम अमता लेतना हजिक ngasi मणिपुर की प्रजा में हजिक कांगखोंग चारगा लेबसे अदुना लागलिबा जनवरी की तारीख 13 गमदि सी ड्राइवर्स डे नि अदुना ड्राइवर सिंग मरी लेना वाफम दा ngasi एखोइन पोकचरिबा टॉपिक से ड्राइवर सिंग की सैथेंग अमदि नेशनल हाईवे सो आई वेलकम ओजा माइमोम अनिल मेटे ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स यूनियन ओजानिल एवरी गुड इवनिंग तरा मुक्सगे लोइना ओजा बी दानबीर शर्मा नि यूनाइटेड बस ऑनर वेलफेयर एसोसिएशंस ऑफ मणिपुर
The Dhanavir, a very warm welcome to Manu Utna. So I welcome both of the guests on Manu Utna. Driver Singh is saying Amadi National Highway. Anu Surkse, Ozanil randomly Laksake. I don't know Ozanil has a power when we have say Manipur government na Haji Power driver sing the Mokta Kari Karam Makalgi, Chawat Horanga, Kari Kari Makogi the Mokta, Kogi, especially along the Kogi National Highway sings Kari Kari Taugiba Aduga, Kari Kari protection the Mokta, Sarkana Kari Kari, Taurum Gave, otherwise, the home in the Marakta Yatopo Samson. Prem. Koi Zimam and Kangare, National Highway number 2, National Highway number 37. Fal Jiribam Lambi, Madi, Fal Dimapu Lambi. Hairiba lambi ani sida maroina manipurgi sing amasung tamda leiba praja khudimag haitare ko mipum khudimak si highway ani sida depend tawi hujipogi oina aduna nasaigi hidak langthakti horaga ekoigi analaying sang sidagi chana thangna ba setna ba adagi maruina changda yadaba manipurgi kachin koya khudimakta khundari ba punam si thungna na bidamukta Dakar was highway initially. Highway initially, the Kanana Puri, Harigati, driver singing. Driver singing, I see Sahikagi, Mamangagi, Nungsa, Lambigi, Fataba, Rensamgi, Awabaka, Mayong Naraga Haitare. Awab Pulamaxi, Mayong Naraga, see Manipurgi Porza Singi, the Muktani, Manipurgi Porza Singi Sana, the Muktani, Zati Bizati Kaidana. Punamaxi Sana, Tanaba. Sagi Hajiriba Punamoxi, Quigi driver Singina, Awa not Hidna, Nasiboga, Pusalak, Simanipu Praza, Punamokining, but Tungali, Haitari, Mato Hadi, Tangai for the Taudiado, Mato, in the Kalaga. Masipuna Maxi later as soon as Sagi, Highway Anishida, Sagi Tegnariba, Awaba Haitari, Awaba Simadi, the Quigi, Sahikagi, Mangi, Huzipo, the Su, Kokri, Haitari, Koki, Kanosimulatory. Koi highway sing the terrible and be fatabagi, Awaba, Punamak, the Gi highway sing Sida, Zatariba, Gari drivers, Toby Abaya, the Mayama Greco, Meditation, Chatpaya, the Kotabam, Sin Sigi drivers, hidden a Waba Haitai. I see Mayama say, King Mayama, who supposed the lady Haitai. Maruina, drivers day observation and I couldn't punctui. Masiko, drivers day observation, Lagabazana, Tang Tramari, say couldn't driver legi driver singi masagi mathoda ekhoi masagi mathoda mathau tawda legi driver ne samgi damukta hatpa phaba mayam da legi driver mayam yauraga sahunga taraga mapan gi masak ekhoi driver singi mafamda ekhoi union na ekhoi sadanjali kat pa haidare ekhoi hekal ikat tamba haidare hekal ikat tamba si ekhoi lagba January gi tang 13 da pangthok chagadori Hariba January Tang Tramari the Pantok de Thorom Masida, driver Chamki Manunda 70-80% the Hariba, then some gi the Mukta, Pesagi the Mukta Pesaki the Mukta Haitare, Ashina Pagiva, Hatkiva, Tiva Kangidava, Punamuxina, Ayamani Haitare. Masibo da Sumaina, driver Singina, Awab from the Taraga, Tenariba, the Kudung Sadamam Haitare, Lamigi Fatavi Amaterakre. Say, Mamangagi 2010 the Technagiva, 2016 the Technagiva, Angak Palambigi, Angak watching the labor organization, Mayamabagi, CSO singing Mayami, General Strike Kohiba, the Matan Sang Banko Hiba, Duma Mayama Technagiva, Maduda, Nasagi Sa Maraxida, Awam Mayam Kankiva, driver Mayam Sing Si, Kari Haji Prem, the Kogi, high with the Hyman Matoy the Haitareko, Adokimatic, Awaba. Si driver sing the taking the Pangravan. Kari Harga Pagadam have say, Kangam Drami. Adugi posting a Sibok the La even here. Adunga Sibogi Manunda Manipo Go Mengis, Haitegi, Huizuzi, Lambisi, Highway, Anisi, Lambisi, Shimba, Kana, Matamama the Biaro on a Pyramid, Biaro on a Pyraga, Biaro C, Lambisi with the Prad Director Pudagi, the Sina Haidarepa, Masi. Koi Labisi, Makoi, Shembe Lambisi, Matam Queen Samale, Masidi, what up? People moment the Lagre say in the Sangsina, Lambisi, Faba, Namagi Sakti, Select, Queen of Polokia Laura Matunda, Puziksi, NSIT, Shelum, Piraga, Lambisi, Honorary, Masiki, Honorary was Harukshe, Hosi Powder, Queen, Sami, Malunga, 50-60% Gatanizi, Lambisi, the Queen of Tangai, Bufang Baita, National Have 37.
ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯕ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯗ ꯆꯠꯄꯗ ꯑꯩꯈꯣꯏ ꯁꯦꯐꯇꯤ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯥꯏꯋꯦꯁꯤꯡꯁꯤꯗ ꯊꯦꯡꯅ ꯑꯣꯏꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯄꯤꯜ ꯇꯧ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛ ꯍꯣꯏ ꯒꯣꯔꯃꯦꯟꯒꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯊꯣꯡ ꯑꯍꯨꯝ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯍꯨꯝꯁꯤꯡ ꯍꯧꯖꯤꯛ ꯐꯖꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯦ ꯂꯥꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯂꯩꯔꯦ ꯊꯣꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯊꯣꯡ ꯑꯃ ꯍꯧꯖꯤꯛ ꯂꯝꯕꯤꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯡ ꯑꯃ ꯑꯍꯨꯝ ꯁꯦꯝꯃꯁꯨ ꯃꯔꯤ ꯂꯩꯕ ꯃꯇꯝꯗ ꯑꯍꯨꯝ ꯁꯦꯝꯃꯒ ꯑꯃ ꯌꯥꯗ꯭ꯔꯒꯗꯤ ꯑꯃ ꯌꯥꯗꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯩꯔꯤꯑꯕ ꯑꯗꯨꯅ ꯊꯣꯡ ꯃꯆꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯀꯨꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯊꯣꯡ ꯑꯃ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯊꯣꯡ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯅ ꯃꯔꯨꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯗ꯭ꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯊꯣꯡꯒꯤ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯐꯠꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯄ꯭ꯔꯦꯝꯅ ꯄꯟꯕꯤꯈꯤꯗꯣ ꯊꯣꯡꯒꯤ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯁꯦ ꯇꯥꯀꯨ ꯇꯔꯥꯡ ꯇꯧꯔꯤꯕ ꯔꯦꯟꯁꯝ ꯇꯥꯟꯕꯤꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ ꯃꯁꯛ ꯈꯪꯗꯕ ꯂꯣꯐꯨꯜ ꯑꯣꯏꯕ ꯄꯣꯠ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯁꯤꯅ ꯂꯝꯕꯤ ꯐꯠꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯒꯤ ꯄꯤꯈꯝꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯚꯟ ꯃꯔꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯐꯥꯎ ꯊꯣꯡꯗ ꯕꯣꯝ ꯍꯥꯞꯆꯤꯜꯂꯒ ꯊꯨꯒꯥꯏꯕꯒꯤ ꯋꯥꯐꯝꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯥꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯤꯈꯝꯅꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯥꯏ ꯊꯝꯖꯔꯤꯗꯣ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ ꯄꯥꯔꯁꯟꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯦ ꯁꯤꯕ ꯂꯩꯈꯤꯗꯕ 318ꯁꯤ ꯃꯅꯨꯡꯁꯤꯗ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯨꯃꯥꯏꯅ ꯔꯦꯟꯁꯝ ꯇꯥꯟꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯦ ꯀꯤꯠꯅꯦꯞ ꯇꯧꯔꯒ ꯐꯥꯔꯒ ꯄꯨꯁꯟꯈ꯭ꯔꯒ ꯑꯩꯈꯣꯏ ꯊꯤꯕ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯁꯥ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯖꯤꯔꯤꯕꯥꯝꯗꯒꯤ ꯗ꯭ꯔꯥꯏꯚꯔꯁꯦ ꯃꯁꯥ ꯐꯪꯗꯅ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜ ꯃꯅꯨꯡꯗ ꯐꯨꯝꯃꯒ ꯂꯩꯔꯝꯗꯅꯕ ꯑꯗꯨꯒꯤ ꯐꯨꯝꯃꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯨꯔꯛꯑꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤ ꯀꯅꯥꯅ ꯄꯣꯠꯂꯨꯝ ꯄꯨꯒꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯃꯣꯇꯣꯔ ꯋꯥꯀꯔ ꯌꯨꯅꯤꯌꯟꯁꯤꯅ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯃꯌꯥꯝꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯒꯤ ꯄꯣꯠꯂꯨꯝꯁꯦ ꯁꯔꯨꯛ ꯌꯥꯕ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟꯅꯁꯨ ꯃꯔꯨꯑꯣꯏꯅ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯐꯪꯕ ꯌꯥꯕ ꯐꯦꯁꯤꯂꯤꯇꯤ ꯑꯩꯈꯣꯏꯗ ꯉꯁꯤꯐꯥꯎꯗ ꯒꯣꯔꯃꯦꯟꯗꯒꯤ ꯄꯤꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕꯁꯤꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯒꯤ ꯄꯦꯟꯁꯤꯟꯒꯤ ꯁꯤꯁꯇꯦꯝ ꯁꯦꯝꯖꯔꯤꯕ ꯄ꯭ꯂꯁ ꯄꯦꯟꯁꯤꯟ ꯐꯪꯍꯜꯂꯤꯕ ꯒꯥꯔꯤ ꯊꯧꯕ ꯉꯝꯗ꯭ꯔꯕ ꯃꯌꯥꯝꯁꯤ ꯄꯦꯟꯁꯤꯟ ꯄꯤꯔꯤꯕ ꯑꯗꯒꯤ LIC ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁꯇ ꯏꯟꯁꯨꯔꯦꯟꯁ ꯀꯣꯚꯔ ꯇꯧꯍꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯀꯣꯚꯔ ꯇꯧꯖꯕꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨ ꯅꯠꯇꯅ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤꯗꯃꯛꯇ ꯄꯦꯀꯦꯖ ꯑꯃ ꯐꯪꯉꯦ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯍꯜꯂꯦ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯦꯝ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗꯗꯤ ꯑꯩꯈꯣꯏ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯐꯝꯁꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯊꯝꯖꯩ ꯑꯩꯈꯣꯏꯒꯤ ꯒꯦꯁꯁꯦ ꯑꯅꯤꯈꯛꯇꯪ ꯑꯣꯏꯕꯅꯤꯅ ꯑꯩ ꯔꯥꯎꯟꯁꯦ ꯑꯅꯤꯔꯛ ꯆꯠꯅꯕ ꯍꯣꯠꯅꯖꯒꯦ ꯑꯍꯥꯟꯕ ꯔꯥꯎꯟꯁꯦ ꯑꯗꯨꯒ ꯑꯩ ꯑꯣꯖꯥ ꯙꯅꯕꯤꯔꯗ ꯑꯃꯨꯛ ꯆꯠꯆꯒꯦ ꯑꯗꯨꯅ ꯑꯣꯖꯥ ꯙꯅꯕꯤꯔ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤꯗ ꯀꯔꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯅꯣ ꯍꯥꯏꯕꯁꯤꯅꯦ ꯍꯧꯖꯤꯛ ꯅꯝꯕꯔ 1 ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯌꯦꯡꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯦꯛꯁꯇꯣꯔꯁꯅꯤꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯒꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯑꯆꯧꯕ ꯋꯥꯐꯝ ꯑꯃꯈꯛ ꯌꯥꯎꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯚꯥꯏꯑꯣꯂꯦꯟꯁꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯗ ꯀꯥ ꯍꯦꯟꯅ ꯇꯥꯊꯤ ꯇꯥꯑꯣꯏ ꯇꯧꯕ ꯃꯤꯐꯥ ꯃꯤꯄꯨꯟ ꯃꯤꯍꯥꯠ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯅ ꯈꯔ ꯍꯦꯟꯅ ꯃꯁꯤꯡꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯣꯏꯅ ꯊꯣꯛꯄꯒꯤ ꯋꯥꯐꯝꯐꯥꯎ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯍꯧꯖꯤꯛꯁꯦ ꯕꯤꯒꯦꯁ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤ ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯐꯦꯁ ꯇꯧꯔꯤꯁꯦ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯁꯤꯗ ꯆꯠꯄꯁꯤꯗ ꯑꯗꯨꯅ ꯂꯝꯕꯤ ꯊꯣꯡꯒꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯉꯁꯥꯏꯒꯤ ꯑꯦꯛꯁꯇꯣꯔꯁꯟꯒꯤ ꯑꯣꯏꯗꯣꯏꯔꯥ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯅ ꯁ꯭ꯋꯥꯏꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯐꯣꯀꯁ ꯈꯤꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯑꯩ ꯑꯣꯖꯥ ꯆꯠꯆꯒꯦ ꯑꯣꯖꯥ ꯑꯅꯤꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯍꯪꯕꯤꯔꯤꯕ ꯀꯣꯏꯁꯟꯁꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯈꯨꯝꯅꯤꯡꯉꯒ ꯂꯩꯕ ꯑꯗꯨꯒ ꯍꯥꯏꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯣꯏꯔꯣ ꯕꯁ ꯗ꯭राꯏꯚꯔ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤꯗ ꯆꯠꯄꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤ ꯑꯗꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯗ ꯐꯪꯗꯣꯏꯁꯤ ꯆꯥꯐꯝ ꯊꯛꯐꯝ ꯇꯨꯝꯐꯝ ꯆꯥꯐꯝ 24 ꯂꯣꯏ ꯐꯪꯒꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯒꯦꯔꯥ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯒꯦꯔꯥ ꯍꯥꯏꯋꯦ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏ ꯆꯠꯆꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯈꯣꯏ ꯑꯅꯤꯜ ꯑꯩ ꯏꯁꯥꯃꯛ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯥꯏꯋꯦ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯃꯣꯏ ꯌꯨꯁ ꯇꯧꯒꯦꯅ ꯑꯩꯈꯣꯏ ꯁꯔꯚꯦ ꯆꯠꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯣꯏꯒꯤꯗꯤ ꯑꯗꯨꯕꯨ ꯏꯚꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯥꯏꯠ ꯁꯨꯄꯔ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯖꯤꯛ ꯕꯁ ꯆꯠꯂꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯅꯨꯡꯊꯤꯟꯗ ꯊꯣꯛꯈꯤꯕ ꯋꯥꯅꯦ ꯑꯁꯣꯝꯗꯒꯤ ꯂꯥꯛꯄꯗꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯗꯤꯃꯥꯄꯨꯔ ꯇꯧꯔ ꯅꯨꯡꯗꯥꯡ ꯆꯪꯁꯤꯜꯂꯛꯇꯣꯏꯅꯤ
ꯑꯁꯥꯝ ꯃꯅꯨꯡ ꯆꯠꯄ ꯃꯇꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯗꯤꯁꯇꯔꯕ ꯑꯝꯇ ꯂꯩꯇꯦ ꯑꯦꯕ꯭ꯔꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯑꯃ ꯖꯪꯒꯜꯗ ꯌꯥꯔꯛꯇ ꯃꯇꯝꯗ ꯃꯣꯏꯗ ꯖꯪꯒꯜꯗꯨꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯈꯤꯇꯪ ꯆꯥꯎꯈꯠꯇꯕ ꯖꯪꯒꯜꯗ ꯇꯥꯕ ꯍꯥꯏꯁꯦ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯑꯩꯅ ꯋꯥ ꯁꯣꯏꯒꯗ꯭ꯔꯥ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯃꯤ ꯇꯥꯗꯕ ꯃꯤꯁꯤꯡꯗꯣ ꯖꯪꯒꯜꯒꯤ ꯁꯔꯨꯛꯁꯤꯡꯗ ꯂꯩꯕ ꯃꯤꯁꯤꯡꯗꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯗ ꯃꯤ ꯃꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯇꯥꯗ꯭ꯔꯦ ꯇꯥꯗ꯭ꯔꯦ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯃꯤꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗꯅ ꯑꯣꯏꯗꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ Okay. ꯃꯣꯏ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯂꯥꯛꯀꯥꯟꯗ ꯃꯣꯏ ꯆꯥꯎꯈꯠꯂꯤꯀꯣ ꯃꯣꯏ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯀꯝꯃꯨꯅꯤꯀꯦꯁꯟ ꯆꯠꯂꯒ ꯆꯥꯎꯈꯠꯂꯤ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯣꯖꯥ ꯙꯅꯕꯤꯔ ꯑꯩꯈꯣꯏꯅ ꯒꯨꯋꯥꯍꯥꯇꯤ ꯆꯠꯄ ꯃꯇꯝꯗ ꯕꯁ ꯇꯣꯡꯉ ꯆꯠꯄ ꯃꯇꯝꯗ ꯃꯥꯅꯦ. ꯍꯥꯟꯅ ꯀꯩꯁꯨꯝꯇ ꯂꯩꯔꯝꯗꯕ ꯀꯔꯤꯝꯇꯒ ꯗꯦꯕꯂꯞꯃꯦꯟ ꯂꯩꯔꯝꯗꯕ ꯖꯒꯥ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯂꯥꯏꯛ ꯑꯩꯈꯣꯏ ꯖꯈ꯭ꯂꯥꯕꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅꯦ, ꯃꯥꯅꯦ. ꯖꯈ꯭ꯂꯥꯕꯟꯗꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯆꯠꯂꯤꯕ ꯕꯁ ꯃꯌꯥꯝꯗꯨꯅ ꯂꯣꯏꯅꯃꯛ ꯆꯥꯎꯈꯠꯍꯟꯈꯤꯕ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯍꯤꯡꯍꯜꯂꯤꯅꯤ ꯃꯣꯏ ꯑꯩꯈꯣꯏ ꯂꯥꯛꯄꯗꯒꯤ ꯃꯣꯏ ꯃꯥꯔꯀꯦꯠ ꯊꯣꯛꯂꯛꯏꯅꯤ ꯃꯌꯥꯝ ꯊꯣꯛꯂꯛꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯑꯗꯨꯝꯕ ꯈꯨꯗꯣꯡꯆꯥꯅꯕ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯋꯦ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯎꯒꯤ ꯂꯥꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯩꯗꯤ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯒꯦꯔꯥ ꯑꯃ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯂꯥꯟꯖꯜꯂꯛꯀꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯇ꯭ꯔꯛꯁꯨ ꯀꯩꯁꯨ ꯉꯁꯥꯏꯒꯤ ꯀꯣꯍꯤꯃꯥꯗꯒꯤ ꯇ꯭ꯔꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯅꯣ ꯑꯦꯟꯇ꯭ꯔꯤ ꯇꯥꯏꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦ ꯇꯥꯏꯝꯗꯗꯤ ꯊꯧꯍꯟꯗꯕꯅꯤꯅ ꯅꯨꯡꯗꯥꯡꯗ ꯂꯣꯏ ꯊꯧꯖꯜꯂꯛꯀꯗꯣꯏꯅꯤ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯎꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯦ ꯃꯤꯍꯨꯟꯁꯦ ꯆꯤꯡꯒꯨꯝ ꯆꯦꯡꯒꯥ ꯇꯧꯔꯦ ꯇꯣꯁ ꯂꯥꯏꯠ ꯃꯃꯤ ꯑꯃ ꯀꯥꯞꯄꯛꯄ ꯎꯕꯗ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯑꯩꯈꯣꯏ ꯈꯥꯝꯃꯛꯏꯕ꯭ꯔꯥ ꯈꯣꯠꯂꯛꯏꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕ ꯌꯥꯝ ꯊꯦꯡꯅꯩ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯇꯁꯦꯡꯒꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯌꯧꯔꯛꯑꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯪꯁꯤꯜꯂꯛꯀꯗꯕꯗꯣ ꯁꯤ ꯌꯧꯔꯛꯑꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯆꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦ ꯃꯅꯨꯡꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯏꯁꯇꯦꯠꯀꯤ ꯍꯥꯏꯋꯦ ꯈꯨꯗꯤꯡꯃꯛꯇꯗꯤ ꯍꯣꯏ ꯁꯥꯎꯠ ꯂꯣꯝꯗ ꯖꯪꯒꯜ ꯂꯩ ꯃꯣꯏꯗꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯂꯩ ꯑꯗꯨ ꯃꯣꯏ ꯏꯁꯀꯣꯔꯠꯅ ꯄꯨꯕꯤꯕ ꯈꯣꯠꯄꯤꯕ ꯌꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯤꯗ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯧꯍꯟꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯗ ꯃꯤꯅꯨꯡꯁꯤ ꯑꯃ ꯄꯣꯛꯄꯤꯗꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯑꯦꯁ ꯗ꯭ꯔꯥꯏꯚꯔ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯛ ꯑꯃ ꯊꯧꯔꯛꯄ ꯕꯁ ꯑꯃ ꯊꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯃꯣꯏꯁꯤꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯣꯏꯅ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯈꯥꯝꯕꯤꯔꯛꯑꯣ ꯇꯣꯁ ꯂꯥꯏꯠ ꯇꯧꯔꯒ ꯑꯍꯤꯡꯗꯨꯗ ꯈꯥꯝꯕꯤꯔꯛꯑꯣ ꯂꯣꯏ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅꯔꯦ ꯑꯁ꯭ꯋꯥꯏꯗ ꯀꯔꯤ ꯇꯧꯋꯦ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯗ ꯀꯧꯈꯠꯂ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯥ ꯇꯧꯒꯗꯕꯅꯤ ꯊꯤꯟꯖꯟ ꯇꯧꯔꯛꯄ ꯑꯍꯤꯡꯗ ꯋꯥꯅ ꯂꯥꯛꯑꯒ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯑꯃꯗꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯂꯩꯔꯤꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯁꯥꯇ꯭ꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯔꯣ ꯑꯦꯕ꯭ꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯈꯔ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯨꯗꯪ ꯑꯩꯈꯣꯏꯅ ꯍꯥꯏꯂꯥꯏꯠ ꯐꯣꯀꯁ ꯇꯧꯕꯩ ꯋꯥ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯠꯇꯨꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯗꯣ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯣꯏ ꯐ꯭ꯔꯤꯖ ꯇꯧꯔꯒ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝ ꯃꯌꯥꯝꯁꯦ ꯂꯩꯈ꯭ꯔ ꯃꯇꯝꯗ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝ ꯃꯥꯅ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣर्टर ꯕꯁꯀꯤ ꯀꯔꯤꯒꯤ ꯇꯤ ꯗꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯀꯧꯔꯒ ꯃꯄꯥꯟꯗ ꯁ꯭ꯇꯥꯟꯗꯔꯠ ꯄꯤꯄꯜ ꯃꯌꯥꯝꯁꯦ ꯄꯣꯔꯛꯀꯗꯧꯔꯦ ꯇ꯭ꯔꯦꯟꯗ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯤ ꯇ꯭ꯔꯦꯟ ꯂꯩꯇꯕꯅꯤꯅ ꯃꯅꯤꯄꯨꯔꯁꯦ ꯀꯃꯥꯏꯅ ꯍꯣꯟꯖꯜꯂꯛꯀꯗꯒꯦꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯃꯤꯇꯤꯡ ꯑꯃ ꯇꯧꯏ ꯑꯗꯨꯒ ꯃꯤꯇꯤꯡꯁꯦ ꯇꯧꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣर्ट ꯁꯤꯁꯇꯦꯝ ꯕꯁ ꯂꯩꯇꯦ ꯍꯧꯖꯤꯛꯇꯕꯨ ꯈꯔ ꯊꯣꯛꯂꯛꯄ ꯋꯥꯅꯤ ꯑꯦꯝ ꯑꯦꯁ ꯇꯤꯁꯤꯁꯨ 2017ꯗ ꯑꯃꯨꯛ ꯏꯁꯇꯥꯕ꯭ꯂꯤꯁ ꯔꯤꯅꯣꯚꯦꯁꯟ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡ ꯆꯍꯤ 10-14 ꯃꯃꯥꯡ ꯃꯣꯏ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯗ ꯕꯁꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯑꯩꯈꯣꯏ ꯇꯤ ꯗꯤ ꯁꯤꯒꯤ ꯀꯔꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯌꯨꯚꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯁꯤ ꯈꯤꯇꯪ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯕꯁꯁꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯈꯤꯕ ꯖꯤꯔꯤꯕꯥꯝꯐꯧ ꯇ꯭ꯔꯦꯟꯅ ꯄꯣꯔꯛꯑꯦ ꯏꯁꯄꯤꯁꯦꯜ ꯇ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯛꯑꯒ ꯃꯗꯨꯗ ꯂꯧꯈꯤꯕ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯃꯁꯤ ꯀꯧꯕꯝ ꯊꯣꯛꯇꯦꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝꯁꯤ ꯒꯥꯔꯤ ꯊꯧꯕ ꯉꯝꯃꯔꯣꯏ ꯀꯣꯚꯤꯗ ꯃꯔꯛꯇ ꯄꯣꯠ ꯂꯩꯕꯁꯨ ꯐꯪꯗ꯭ꯔꯦ ꯏꯁꯤꯡ ꯊꯛꯀꯦ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯂꯥꯛꯄꯤꯗꯅ ꯖꯤꯔꯤꯕꯥꯝꯐꯥꯎ ꯃꯣꯏꯅ ꯂꯥꯛꯑꯒ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝꯁꯤꯒꯤ ꯇꯧꯕꯤꯈꯤꯕ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯑꯩꯈꯣই ꯅꯤꯡꯁꯤꯡꯉꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝꯁꯤ ꯈꯤꯇꯪ ꯌꯦꯡꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯅꯁꯨ ꯑꯦꯁꯨ ꯑꯗꯨ ꯁ꯭ꯋꯥꯏꯁꯤꯐꯥꯎꯗꯪ ꯍꯥꯟꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯗꯨꯒꯗꯤ ꯑꯩ ꯃꯈꯥ ꯈꯤꯇꯪ ꯇꯥꯖꯔꯛꯀꯦ ꯑꯣꯖꯥ ꯙꯅꯕꯤꯔ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯆꯦꯂꯦꯟꯖꯦꯁ ꯐꯦꯁ ꯇꯧꯔꯤꯁꯦ ꯑꯩ ꯉꯁꯥꯏ ꯊꯝꯖꯕ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯂꯩꯕ ꯑꯩꯈꯣꯏ ꯑꯦꯛꯁꯇꯣꯔꯁꯟꯒꯤ ꯑꯆꯧꯕ ꯑꯦꯔꯤꯌꯥ ꯑꯃꯈꯛ ꯌꯥꯎꯔꯤꯀꯣ ꯑꯗꯨꯋꯥꯏꯗꯨꯗ ꯑꯦꯛꯁꯇꯣꯔꯁꯟꯁ ꯃꯌꯥꯝꯈꯛꯀꯤ ꯁꯦꯟ ꯈꯥꯏꯐꯝ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝꯗꯒꯤ ꯃꯨꯟꯕ ꯑꯗꯨꯒ ꯏꯚꯟ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯒꯤꯐꯥꯎ ꯂꯨꯠ ꯇꯧꯕꯒꯤ ꯃꯐꯝꯐꯥꯎ ꯂꯩꯔꯤꯅꯤ ꯑꯗꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯥꯔꯝꯕꯁꯤ ꯈ꯭ꯔꯤꯁꯃꯥꯁ ꯃꯌꯥ ꯅꯛꯁꯜꯂꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈ꯭ꯔꯤꯁꯃꯥꯁ ꯃꯌꯥ ꯅꯛꯁꯜꯂꯛꯒꯗꯤ ꯂꯨꯠ ꯇꯧꯋꯦ ꯀꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯐꯥꯎ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯆꯧꯕ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯑꯆꯧꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯦꯔꯤꯌꯥꯗꯨꯅꯤ ꯑꯩꯅ ꯄꯨꯁꯤꯟꯖꯅꯤꯡꯉꯤꯁꯦ ꯃꯔꯝꯗꯤ ꯑꯗꯨꯒꯨꯝꯕ ꯃꯥꯎ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯦꯅꯤꯛ ꯑꯣꯏꯔꯦ ꯃꯥꯎꯗꯒꯤꯅ ꯏꯝꯐꯥꯜꯕꯨꯛ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯂꯝꯕꯤ ꯐꯠꯇ꯭ꯔꯒꯁꯨ ꯃꯦꯛꯁꯤꯃꯝ ꯄꯨꯡ 3:30ꯒꯤ ꯋꯥꯔꯤꯅꯤ ꯄꯨꯡ 4ꯒꯤ ꯋꯥꯔꯤ ꯇꯦꯟꯈ꯭ꯔꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯗ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯄꯨꯡ 1ꯐꯥꯎ ꯌꯥꯗꯣꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯁꯦ ꯒꯥꯔꯤꯁꯦ ꯈꯔ ꯀꯟꯅ ꯊꯧꯔꯒꯗꯤ ꯑꯗꯨꯕꯨ ꯆꯤꯡꯁꯦ ꯀꯟꯅ ꯊꯧꯕ ꯌꯥꯗꯕ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯍꯥꯟꯅ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯐꯝꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ
यामना थ्रेट लेबा दुमा जगह हम खंगनी खंगे स्टिल ngasi बाबो मणिपुर गवर्नमेंट ता हाइबा जगह सिंग से यामना चेक्सिन न थमगा चिंगी लालहौब नत्रगा चिंग द लेरिबा नत्र खुलाई पाइबा मियोइ सिंग दुना तौनिंग बता तौरगा लाखोजे साइवे सिदा गवर्नमेंट की रिस्पांसिबिलिटी जे मखोइना येंग बिसे करी मियेंग माले कमाइ न थमिनिंग साइ मसे मोइना अखोइना ममांग दा अखोइ ड्राइविंग देन अदगी अखोइगी ता कनो ओनर एसोसिएशन मयाम जे तौरगा गवर्नमेंट दा तौबदगी ओइ गवर्नमेंट ना GPS ट्रैकर जाऊबा अखोइ सिक्योरिटी की गाड़ी बो थमग्रबने सि लबिसिदा आउ तु पुंकुन मरी मथौ तौबा सेनापति अदै माउ सिदैदा अखोइ सिक्योरिटी की मोइगी GPS जाऊबा थमे हाय अदो ngasi बौदा अदुम मतलब हप्ता अमनि दि तौरमबरा अदु हुजिबौ थोइदोंना अदुम तौबो उदे हाइतारे अदु अखोइगी अखोइगी साइडगी अखोइगी ड्राइवर यूनियन की अदगी अखोइगी ट्रांसपोर्टर सिंग साइडगी अखोइगी हाईवे सिदा लाकपा ड्राइवर खुदिमक अहिंग दवै गेरा अमदो अना थोलकपा अदगी एक्सीडेंट थोलकपा अदुबदा अखोइदी मते पानो हाईवे अनि ज अखोइ एम्बुलेंस अनि अनि अहुम अहुम लोइ थमगा थमे अखोइगी ड्राइवर सेनापति लई माराम द लई अदे सोम अखोइ जी लबिदा छु अखोइ एम्बुलेंस अखोइगी एसोसिएशन मैम लैजरगा अदुमाइना अखोइ थमगा अखोइना लौखत हाइतारे अदुमाइना गवर्नमेंट जो अखोइगी लौखत याबा लैतर हाइतारे सिदा फाउजे डिस्ट्रिक्ट अखोइ कामपोपी सेनापति अदगे फाउजी डिस्ट्रिक्ट एसपी अनियम लैरिमिना सिक्योरिटी खपदा तौबि मतम अखोइना गसा हाइजबा माउ योरपगा अखोइदा खतंग इसादा याम पैनिक ओइबा नुवाइतबा फाउ याबजे मोइना फजना आरओपी नाइट कैका तौबिरगदी अदुगी मतिक ड्राइवर सिंह तुना गसाइगी उइरी उइरी थोरप खोलको मैमदो इम्फान जोको मतम यामना हराव राव जोरकने हाइतारे अदुगा अखोइ जी लबी ओइनदी अखोइ होजि कन्वॉय तौदना तौबिरिको गवर्नमेंट कन्वॉय थारक्तना खोलक्तना दुम चली अखोइ मैम तौदना दुबो पैसेंजर दि सोमददी अखोइ जी इनिंग तौना चतपा ngamdri दिमापुर लबी दि अखोइ इम्फान गुवाहाटी अदुम होजि अखोइ मैतै नतबा नन मैतै हाइतारे मैतै नतबा तोपा मैम अदुम चतपीरी अदु अखोइ मैतै गी वदि होजि थोलैबा सही अहुम सुरकदरबा लांसि मतुंगनदि मैतै हाइबा जाति जी ड्राइवर खुदिमक से गाड़ी एम तौजि थौबा फंगदे ड्राइवर वनबा मैम होजि केनोदा अखोइगी बाजार मनुंग हेंजांग नापि योनबा माना माना ngamba सिंबा होटेल मचा मचा फंबा अखोइगी पाराथा उबा सोरक मताइदा नुंगदावरदा अखोइ फुटपाथ थोलगा सुमाइना अयाम ड्राइवर सिंगसि मैतै ड्राइवर सिंगे लोइ तौइ हाइतारे अदुगा अतोपा नन मैतै नतबा ड्राइवर सिंगसि होजि ट्रक पुइरो अदगी बस पुइरो मोइना लोइनमक सिजनरगा लई अदो लैरिबा सुगुंबा अखोइगी मैतै ड्राइवर हाना अखोइगी थोरम मैमसि मोइदमक्तसु करी तौरगे हाबजे अखोइगी ड्राइवर यूनियनगा तानाबिरगा गवर्नमेंटना मोइ होजि कमाइना हिंगी खोले हाबजे अखोइ ड्राइवर यूनियनगा पाउ फाउनगा ड्राइवर यूनियनदा रेस्टा तौरगा लोइ लेरबा ड्राइवर ngakani अदुबा तौदबसु लई तौदबसु खंदोगा अदुमाइ तौरगा सरकार की साइडगी करी तौबा यागे नत्रगा मिनिस्ट्री केनोदगी सेंट्रल गवर्नमेंट करी तौबिबा यागे मोगी सुगुमा मतांगसु खितंग खनहनिंग हाइतारे अगी साइडगी ओके अयो दनिल मरुइना कोइगी नेशनल हाईवे अजिक लेबा ऑल इंडिया की अपन मद लोइन थोखरगा नॉर्थ ईस्ट की सरुकते येंगजे नेशनल हाईवे से अयाम्बा नेशनल हाईवे जिंग यामना फ्रीली प्रॉब्लम अमत लेतना लोइना मागी मथौ लोइन तौवे हाबदारे तौदबो मणिपुर की नेशनल हाईवे अनि जिमदी from the last 40 years I've done it. Handak driver day fangtok to just say kuntra tare lak suwa dum driver day ka oiramuni ne khale 37th koi drivers day observance ne tawdu je se aduna 37 gi mamang jidagi hauna manipur gi laiba highway sing se asugimate phibam chadana yamna koi ka hena masigi mafam jide extortion adagi tongan violence chatharaga labane but still 37 more than 40 years se sarkari achauba silence sam khadi ure habje ngasigi हजिक थोइबा थोक वाथोक अमदि हजिक ओइरिबा फिल्म जिना अचौबा लिविंग एग्जांपल हम खक्ति ओइरे हाबे दारे अदुना हजिक खोइ गसाइ धनबि दुगी मखा तार पोइना हजिक टॉप प्रायोरिटी आइ दारे टॉप प्रायोरिटी डिमांड दैट सरकार मस्ट डू हाबे दारे सरकार ना हजिक मस्ट हजिक तौबा मथौ ताबा डिमांड खरा खोइ ड्राइवर्स यूनियन दगी विदिन अनदर 1 years 2 years सी मनुंग जिदा करी करी मथौ ताइ हजिक से प्रेम मियो बना मागी सिनफम मम लोइनम तौनरी हाइतारेको रेली गाड़ी थौरिबा मिसिंगसु मागी सिनफम ममनि सिनफमसि हुजिक तुअबनेबा सिनफमसि तुअगा मरुवैना कम्युनिटी अनि हाइगद्रा सि खानरपदगी हुजिक मैतै ड्राइवर सिंगसिति चटपा यादरना लै हाइतारे हाईवे सिंगसिदा हाइतारे हाईवे अनि सिदा हाइतारे अदना मणिपुर गवर्नमेंटगी अखोइना हाइनिंग बसी ममांगी सरकार पालबो ओरसु सरकार पादबो ओरगसु आइना खनबदा हाइरु बसी करी करमाइना हायरगा मसिगी
ꯑꯐꯕ ꯐꯣꯜꯁꯤ ꯅꯠꯇ꯭ꯔꯒꯅ ꯇꯧꯍꯟꯅꯤꯡꯕ ꯄꯣꯠꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃ ꯂꯩꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯁꯨꯛ ꯂꯤꯁꯥꯡ ꯁꯤꯠꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯤꯁꯥꯡ ꯁꯤꯠꯅ ꯑꯩꯅ ꯉꯁꯥꯏ ꯊꯝꯖꯈꯤꯕꯗꯣ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯄꯥꯜꯂꯤꯉꯩꯗꯒꯤ ꯑꯣꯏꯔꯣ ꯄꯥꯟꯗꯕ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯒꯤ ꯍꯥꯏꯕ ꯃꯥꯒꯤ ꯄꯦꯀꯦꯖ ꯑꯃꯐꯥꯎ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯂꯩꯇꯦ Okay. ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯌꯨꯅꯤꯌꯟ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯒ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯒ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯀꯔꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗꯤ ꯅꯤꯡꯕ ꯊꯨꯡꯕꯗꯤ ꯑꯣꯏꯄꯣꯟꯇꯦꯕꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯒ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯒꯤ ꯀꯥꯟꯅꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯇꯧꯗꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯊꯔꯒ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯉꯥꯛꯇꯅꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯍꯧꯖꯤꯛ ꯐꯦꯁꯤꯂꯤꯇꯤ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯍꯥꯏꯋꯦꯁꯤꯡꯁꯤꯗ ꯉꯁꯥꯏ ꯊꯝꯖꯔꯤꯕ ꯄꯣꯠꯇꯣ ꯃꯤꯑꯣꯏꯕꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤ ꯃꯥꯎ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯎ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯑꯅꯗꯔ ꯁ꯭ꯇꯦꯠ ꯑꯃ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟ ꯄꯥꯏꯕ ꯑꯣꯏꯔꯣ ꯄꯥꯏꯗꯕ ꯑꯣꯏꯔꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯕꯀꯣ ꯃꯔꯝꯗꯤ ꯃꯁꯤ ꯑꯃꯗꯁꯨ ꯑꯃꯈꯛꯇꯪꯗ ꯍꯥꯏꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯂꯤꯁꯥꯡꯁꯤꯅ ꯆꯍꯤ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯂꯝꯕꯤꯁꯦ ꯌꯥꯗꯗꯅ ꯂꯥꯛꯑꯕꯅꯦꯕ ꯉꯁꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯕ꯭ꯔꯤꯒꯦꯗ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯗꯒꯤ ꯆꯤꯡꯉꯒ ꯃꯔꯨꯑꯣꯏꯕ ꯑꯆꯧ ꯑꯁꯥꯡ ꯃꯟꯇ꯭ꯔꯤ ꯀꯔꯤ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯑꯃ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯒꯣꯔꯃꯦꯟ ꯂꯩꯇꯗꯅ ꯍꯧꯖꯤꯛ ꯄꯤ ꯑꯥꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯀꯩꯅꯣꯅ ꯄꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯒꯕꯔꯅꯔꯅ ꯄꯥꯏꯔꯒ ꯂꯩꯔꯤꯅꯦꯕ ꯑꯁꯤꯒꯨꯝꯕ ꯂꯩꯕꯁꯤꯗ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯤꯕ ꯑꯣꯐꯤꯁꯦꯜꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯗꯒꯤ ꯈꯪꯗꯦ ꯑꯃꯗꯒꯤ ꯈꯪꯗꯦ ꯃꯣꯏ ꯃꯄꯥꯟꯗ ꯆꯠꯂꯛꯄ ꯃꯇꯝꯗ ꯃꯄꯥꯟꯒꯤ ꯍꯥꯏꯋꯦꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯗꯨꯝ ꯎꯔꯝꯒꯗ꯭ꯔꯥ ꯎꯗ꯭ꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯎꯕ ꯖꯥꯠꯂꯥ ꯃꯟꯇ꯭ꯔꯤꯁꯤꯡꯗꯨꯗꯤ ꯑꯣꯖꯥꯅꯤ ꯃꯈꯣꯏꯗꯤ ꯃꯊꯛꯇ ꯉꯥꯛ ꯆꯠꯂꯦ ꯃꯈꯥꯗꯤ ꯆꯠꯇ꯭ꯔꯦ ꯃꯈꯣꯏꯗꯤ ꯑꯗꯨꯅ ꯈꯪꯗꯕꯗꯣ ꯑꯣꯏꯔꯝꯕꯁꯨ ꯌꯥꯕ꯭ꯔꯥ ꯃꯔꯝꯖꯥ ꯑꯗꯨꯗꯤ ꯂꯩꯇꯦ ꯂꯩꯔꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯥ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯦꯛꯁ ꯋꯥꯏ ꯁꯦ ꯃꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯑꯣꯏꯒꯦ ꯑꯣꯏꯔꯣꯏ ꯑꯣꯐꯤꯁ ꯄꯤꯉꯩꯗꯒꯤ ꯑꯗꯨꯗꯤ ꯈꯔꯈꯛ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯃꯥ ꯍꯧꯕꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏ ꯂꯥꯛꯄ ꯅꯠꯇꯦꯕ ꯂꯩꯔꯤꯕ ꯍꯣꯏ ꯑꯗꯨ ꯂꯩꯔꯤꯕ ꯍꯥꯏꯋꯦꯁꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕ ꯀꯩꯅꯣꯅꯤ ꯏꯟꯇꯔꯅꯦꯠꯇꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯌꯥꯝ ꯑꯃ ꯎꯔꯝꯅꯤ ꯍꯥꯏꯋꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯁꯦ ꯏꯀꯥꯏꯗꯕ꯭ꯔꯥ ꯁꯤꯅꯤꯗ ꯏꯀꯥꯏꯗꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯔꯤꯑꯕ ꯃꯁꯤꯅꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯔꯧꯖꯔꯤꯁꯦ ꯃꯔꯝꯗꯤ ꯆꯥꯎꯈꯠꯄ ꯑꯗꯒꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯂꯝꯕꯤ ꯊꯣꯡꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯩꯌꯦꯕ ꯑꯐꯕ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯗꯤ ꯂꯝꯕꯤ ꯁꯦꯝꯕꯁꯦ ꯏꯁꯣꯔꯃꯛ ꯂꯥꯏꯃꯛꯅ ꯌꯥꯏ ꯍꯥꯏꯔꯤꯕꯅꯤ ꯃꯔꯝꯗꯤ ꯂꯝꯕꯤ ꯐꯔꯒꯗꯤ ꯑꯃꯒ ꯀꯅꯦꯛꯇꯤꯡꯁꯦ ꯑꯐꯕ ꯂꯝꯕꯤꯁꯤ ꯌꯥꯝ ꯑꯐꯕ ꯄꯣꯠ ꯑꯃ ꯑꯣꯏꯌꯦꯕ ꯑꯅꯥ ꯑꯌꯦꯛꯇꯕꯨ ꯑꯣꯏꯔോ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅ ꯄꯨ ꯇꯥꯔꯒꯗꯤ ꯃꯤꯅꯤꯠ 10 ꯆꯪꯒꯗꯕꯗꯨ ꯃꯤꯅꯤꯠ 2ꯗ ꯌꯧꯗꯣꯏꯅꯤ ꯑꯗꯨꯅ ꯏꯁꯣꯔꯃꯛꯅꯐꯥꯎ ꯂꯝꯕꯤ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯌꯥꯏ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯋꯦꯁꯤꯡꯁꯤꯗꯗꯤ ꯌꯦꯡꯕꯤꯌꯨ ꯉꯁꯥꯏ ꯄ꯭ꯔꯦꯝꯅ ꯄꯜꯂꯤꯗꯣ ꯍꯥꯏꯋꯦ ꯑꯁꯥꯝ ꯃꯅꯨꯡ ꯂꯥꯟꯖꯪꯈ꯭ꯔꯒ ꯒꯨꯋꯥꯍꯥꯇꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯖꯒꯂꯥꯝꯗꯥꯅ ꯊꯥꯏꯅ ꯂꯩꯔꯝꯃꯤꯀꯣ ꯌꯦꯡꯉꯨ ꯂꯝꯕꯤꯁꯤꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯍꯥꯏꯕꯁꯤ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯒꯤ ꯌꯦꯛꯅꯕ ꯀꯔꯤꯝꯐꯥꯎ ꯂꯩꯇꯦꯕ ꯑꯩꯈꯣꯏꯗꯤ ꯊꯨꯡꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯀꯔꯤ ꯂꯥꯎꯔꯒ ꯂꯥꯛꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯤꯡ ꯇꯝ ꯂꯣꯏꯅꯃꯛ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯔꯥꯁꯃꯦꯟ ꯇꯧꯕꯤꯅꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯂꯥꯛꯏꯁꯤ ꯑꯣꯡꯂꯤ ꯈꯨꯠꯁꯨꯃꯟ ꯈꯔꯒꯤꯗꯃꯛꯇꯅꯦꯕ ꯃꯥꯜꯗꯨ ꯃꯥꯏ ꯅꯠꯇꯦ ꯄꯣꯔꯛꯏꯕ ꯄꯣꯠꯇꯨ ꯃꯥꯏ ꯅꯠꯇꯦ ꯃꯥꯗꯤ ꯀꯩꯅꯣꯗꯨ ꯈꯛꯇꯅꯦꯕ ꯑꯗ ꯉꯁꯥꯏꯒꯤ ꯃꯣꯏꯁꯤ ꯑꯁꯤꯅꯤꯗ ꯂꯥꯛꯏꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯅꯨꯡꯉꯥꯏꯇꯕ ꯊꯝꯕꯤꯒꯅꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝꯁꯤꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯅ ꯂꯝꯕꯤꯁꯤꯗ ꯂꯥꯛꯄꯗ ꯉꯁꯥꯏ ꯂꯝꯕꯤꯗꯨꯗ ꯄꯨꯁꯤꯜꯂꯛꯑꯒ ꯍꯥꯏꯖꯔꯤꯕ ꯑꯃꯨꯛ ꯄꯨꯁꯤꯟꯖꯔꯛꯀꯦꯕꯀꯣ ꯉꯁꯥꯏ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯁꯤꯅ ꯑꯁꯥꯝꯗꯒꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯥꯝꯗꯒꯤ ꯁꯝꯅ ꯍꯥꯏꯔꯒ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯃꯥꯜ ꯄꯨꯔꯒ ꯂꯥꯛꯑꯦꯅ ꯈꯜꯂꯁꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯃꯥꯜ ꯄꯨꯔꯒ ꯂꯥꯛꯄꯗ ꯄꯨꯔꯥ ꯆꯥꯅꯤꯡꯕ ꯃꯐꯝ ꯈꯥꯝꯅꯤꯡꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯀꯅꯥꯃꯅ ꯗꯤꯁꯇꯔꯕ ꯂꯩꯔꯣꯏ ꯑꯩꯅ ꯈꯥꯝꯅꯤꯡꯕ ꯃꯐꯝꯗ ꯆꯥꯛ ꯊꯣꯡꯉ ꯆꯥꯒ ꯌꯥꯔꯦ ꯍꯣꯇꯦꯜꯗꯒꯤ ꯆꯥꯒ ꯌꯥꯔꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯋꯥꯖꯔꯨꯕꯗꯣ ꯉꯥꯛꯇꯪ ꯄꯣꯊꯥꯕꯒꯤ ꯀꯩꯅꯣ ꯑꯣꯏꯕꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯕꯒꯤ ꯃꯐꯝꯗꯣ ꯑꯦꯅꯤ ꯃꯐꯝꯗꯣ ꯑꯣꯏꯕ ꯌꯥꯏꯌꯦꯕ ꯑꯗꯣ ꯃꯅꯤꯄꯨꯔꯁꯤ
ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯂꯦꯟ ꯍꯧꯖꯤꯛꯇꯤ ꯅꯥꯒꯥꯂꯦꯟꯁꯤ ꯐꯔꯕꯅꯤꯀꯣ ꯑꯅꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯥꯏꯕꯔ ꯁ꯭ꯇꯦꯠꯁꯦ ꯌꯥꯝ ꯊꯤ ꯐꯔꯕꯅꯤ ꯑꯗꯨꯅꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯅꯥꯒꯥꯂꯦꯟꯒꯤ ꯖꯨꯕꯖꯥ ꯍꯥꯏꯔꯤꯕ ꯖꯒꯥꯁꯦ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝꯈꯛ ꯊꯣꯛꯈꯤꯕꯒꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝꯈꯛꯁꯨ ꯂꯩꯈ꯭ꯔꯦ ꯍꯣꯏ 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 ꯃꯔꯝꯗꯤ ꯑꯩꯅ ꯐꯔꯕꯅꯤ ꯍꯥꯏꯕꯒꯤ ꯈꯤꯇꯪ ꯁꯥꯐꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯅꯥꯒꯥꯂꯦꯟꯒꯤ ꯗꯤꯃꯥꯄꯨꯔꯗꯒꯤ ꯍꯦꯟꯅ ꯂꯥꯟꯁꯤꯜꯂꯒ ꯃꯥꯎ ꯒꯦꯠ ꯌꯧꯕꯒꯤ ꯅꯥꯒꯥꯂꯦꯟ ꯒꯦꯠ ꯌꯧꯕꯁꯦ ꯅꯥꯒꯥꯂꯦꯟꯒꯤ ꯂꯥꯁ ꯒꯦꯠꯁꯦ ꯈꯨꯖꯨꯃꯥꯁꯦ ꯃꯁꯤꯐꯥꯎꯁꯤꯗꯗꯤ ꯍꯧꯖꯤꯛ ꯑꯊꯤꯡꯕ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦꯕ ꯁꯤꯗꯩ ꯍꯦꯟꯅ ꯂꯥꯟꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯨꯝꯕ ꯌꯥꯗꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯈꯥꯝꯕ ꯌꯥꯗꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯗꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯏꯁꯇꯦꯠꯁꯤꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯣꯝꯒꯤ ꯂꯝꯕꯤ ꯈꯛꯇꯪ ꯅꯠꯇꯦ ꯂꯝꯕꯤ ꯑꯅꯤꯃꯛꯁꯤꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯐꯪꯗꯣꯔꯤꯕ ꯑꯩꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯄꯤꯜ ꯇꯧꯅꯤꯡꯕ ꯑꯃ ꯂꯩꯕ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯄꯨꯁꯤꯜꯂꯛꯏꯕ ꯄꯣꯠꯇ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯁꯦ ꯂꯥꯎꯗꯤ ꯂꯥꯎꯋꯦꯕ ꯂꯥꯎꯏ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯉꯁꯤꯐꯥꯎꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯁꯨꯃꯥꯏꯅ ꯍꯔꯥꯁꯃꯦꯟ ꯇꯧꯅꯣ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯂꯥꯎꯕ ꯇꯥꯈ꯭ꯔꯒꯦ ꯀꯅꯥꯃꯨꯛ ꯇꯥꯗꯕꯅꯤ ꯄ꯭ꯔꯦꯝ ꯁꯨꯡꯇꯥ ꯇꯥꯗꯕꯅꯦꯕꯀꯣ ꯁꯤ ꯑꯩꯈꯣꯏ ꯏꯔꯟ ꯍꯥꯏꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯃꯌꯥꯝꯁꯤꯅ ꯉꯁꯤ ꯇꯧꯖꯔꯛꯏꯕ ꯈꯣꯠꯂꯤꯕ ꯋꯥꯖꯔꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤꯔꯦ ꯃꯔꯅꯥꯏ ꯐꯥꯔꯦ ꯃꯔꯅꯥꯏ ꯑꯩꯈꯣꯏ ꯈꯛꯇꯅꯦ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯁꯤꯒꯤ ꯁꯤꯟꯐꯝꯁꯤ ꯇꯧꯕꯁꯤꯗ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯃꯥꯌꯣꯛꯅꯔꯤꯕ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯦ ꯀꯣꯛꯇ꯭ꯔꯤ ꯃꯤꯒꯤ ꯊꯪꯅꯕ ꯏꯁꯇꯦꯠꯁꯤꯡꯗ ꯌꯦꯡꯕꯗꯁꯨ ꯍꯥꯏꯋꯦꯒꯤ ꯐꯤꯕꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ ꯌꯦꯡꯅꯔꯨꯔꯒꯗꯤ ꯐꯩ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯀꯗꯥꯏꯗꯅꯣ ꯐꯗꯣꯏꯁꯦ ꯁꯨꯡꯐ ꯐꯗꯦ ꯊꯣꯡ ꯑꯅꯤ ꯑꯍꯨꯝꯈꯛ ꯁꯥꯕꯁꯤꯅ ꯑꯣꯏ ꯌꯥꯄꯣꯠꯇꯦ ꯇꯦꯟꯈ꯭ꯔꯕ ꯂꯝꯕꯤ ꯑꯣꯡꯂꯤ ꯀꯤꯂꯣꯃꯤꯇꯔ 110 ꯁꯣꯝꯒꯤꯁꯨ 110 ꯈꯛꯇꯅꯤ ꯍꯥꯏꯔꯤꯕ ꯑꯅꯤꯁꯦ ꯁꯦꯝꯕꯗ ꯀꯔꯤꯅꯣ ꯃꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯇꯥꯏꯞ ꯑꯃ ꯂꯩꯔꯒ ꯁꯦꯝꯕ ꯉꯝꯕꯣꯏ ꯌꯥꯝ ꯁꯥꯃꯨꯅꯕꯨ ꯌꯥꯡꯉꯅꯤꯅꯦ ꯁꯥꯃꯨꯅꯕ ꯆꯠꯄꯅꯕꯨ ꯍꯦꯟꯅ ꯌꯥꯡꯉꯅꯦꯕ ꯊꯦꯡꯒꯨꯅ ꯆꯠꯄꯅ ꯍꯦꯟꯅ ꯌꯥꯡꯉꯅꯦꯕ ꯑꯗꯨ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯍꯤꯁꯦ ꯄꯥꯊꯣꯛꯅꯔꯨꯕ ꯃꯇꯝꯗꯗꯤ ꯁꯦꯝꯃꯛꯇ꯭ꯔꯤꯕ ꯆꯍꯤꯁꯦ ꯄꯥꯊꯣꯛꯅꯔꯨꯕ ꯃꯇꯝꯗꯗꯤ ꯁꯥꯡꯃꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯃꯁꯤ ꯂꯩ ꯄ꯭ꯔꯦꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠ ꯄ꯭ꯔꯦꯝꯅ ꯍꯪꯕꯤꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯁꯤꯗꯤ ꯐꯪꯕꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ